Ma'am Krumzari Dom Nangviras Impact News ki Operation Blackboard na ma'am Taram Noxari, Nasiki episode Asida Hana Laxari School si Impan Mayon Maktada Laiba, Algo Manipurgi, Miam na Maru in Nupi, my racing na, Quidagi Palm na Tamiba, Mahisang Ama Oriba, TZ Higher Secondary High by School Asidani, Hauzik School Asida, I have. Na sang kanda school asigi ojasing mairosing unaraga school asigi hauzik oiba tongan ba phibam sing miam da paudumjari hauzik hakna wai sanagadu se khoi manipur gi oina nupi gi higher secondary gi manungda khoi khwaidagi mangjin thana satli bai ta uga miam na su khwaidagi pamnari ba khoi TC higher secondary gi the principal yani maru ina khoi principal ga unarakan da school sigi oiba phibam singji matang da wai sana jaga dawani han bada khoi mapung ina khoi TG higher secondary se khoi council na loba khoi to sei guding pangthoi ba examination sing asida khoi manipur gi lainga ki oina position honda puthokan da lainga ki school mamai ngak po school se TG higher secondary ne na mayam na hinare mapung oina khoi TG higher secondary sei gudingi khoi tongan ba position holder sing puthopang ngami si je oja sing jida khoi teaching method ta bo kai da bo school atopa gaita kari khena bo sing lai kyo Ojadagi higher ko Ojadagi whether in the private school or government school loina mane ko mai magi own method of teaching loina follow to bong haktani oja myam se TG dalari bo oja sing sisu adum mai magi own method of teaching adagi magi teaching learning materials subject specific oiba season naraga takpo oja haktani top pa higher di akhoi gi da lari bo oja sing si yamna highly qualified experienced to bo oja khesu yawi din no na changai ba myam se su na bak yamna hard working oiba sincere bo oja haktani ana magi own way of teaching the best efforts thada baduna ni na khalle ide position holders bu thok pada mating pangi ba se top pa moigi kadai ba qualities gun khara hayo haraga di yamna sacrificial spirit oibo oja ngatang yam yawe khoi marak sida syllabus cover tawna bo hotna bada adagi di moi gi angang sing bhap ta daba kedo daba leidana ko angang sing masing su yame khoi gi di classroom ma da su yam pham badina individual attention di pibangam da boja sing sina classroom da beyond class hours angang sing da mukhoina sudum haiba noina bhap ta da ba yaruga sudum la u kholu haiba da ai adum thengnai adum moi gi free time da kari da oja sing daga specially phamin naraga tongana ka amadaga explain tawdana leramba parase ko syllabus cover ta hoba ngam hoda matam dana parikha naksalak matam da sundays da class tawge ka hairaga adum tawbo oja sing yam yawe overall position holders puthokpa hairaga di school ngakta ge effort sunate oja ngakta ge effort sunate ko individual lepi bangang sing adagi pastor pada yamna mark wangna phangi bangang sing akoi gi first divisioners yami sigi mayam se it is all loina collective effort amani na lojay ba iti Ojagi ne satra gi ne satri singi ne adagi moigi parents guardians ki effort it's all collective effort in a lojai ba idiko aigi side tagi aina dum su every year council na sinba workshops ojasing thajai dum ko then from our school end akoi gi school end dagi su honga iba trend side tare ko syllabus ki adagi ti question design gi NEP la abani na hujik se akoi se multiple choice questions hingat halu ka haiba ko in line with CBSE sigumba se torok matam da question gi design hongakpa si hongakpa sing se ojasing da khangan bam di changi dana curriculum gi syllabus honga iba the question design honga iba se loina bakta when awareness piba ngamde dana council gi through da chapasidi anga oja khara khaktani makoina makoi gi department khara da oja khara da haidok chaba dumaina si overcome tauna ba in every year oja sing sigi orientation program ama madum sinjai ba school site tagi sigi orientation program si da when resource person sing expert sing nek chaye through council ne to council da application tharaga makoina dum appoint to bide sigi resource persons me am se lakani si numita na khoi dum pibide eba aduga la ibo resource persons me am sina nauna changai bo oja singi su yam kana bu oy duna ngasai gi syllabus ano basi kamaina lay adagi ti ngana sai question design hong basi gi matungina questions kamaina same ni khotni ka haibase sigi orientation programs akoi school site gi su aina ngamjaba level da sinjai ba ka de exams sida su num akoi position holder gi mairoi sing je puthokpa ngamgani haibagi aset pa thaja baje hujik lai bibro haibadi ngamde lairiba satri sing se loina hotna ba kan ba ngak tane koina entrance ma toroga lowki banina by virtue of their merit changak pa ngak tane ba aduna sigi angang sing se koina in the past 2-3 years koina sugumba admission da entrance toroga changak khiba mayam se dum result asu utle ko mogi performance se ado handak su dum koi be hopeful haitare adum koi position mak nate harasu they'll do well have their khange kaino da ngang hotna ba kan ba yam yawi hojik su
ꯑꯩꯈꯣꯏꯅꯁꯨ ꯇꯥꯖꯈꯤꯕꯗ ꯍꯟꯗꯛꯀꯤ ꯑꯦꯗꯃꯤꯁꯟꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯍꯩꯔꯣꯏ ꯂꯧꯈꯤꯕꯁꯦ ꯇꯤ.ꯖꯤ. ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯤꯅꯦꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯩꯈꯣꯏꯁꯨ ꯇꯥꯖꯈꯤ ꯍꯥꯏꯇꯥꯔꯦ ꯇꯤ.ꯖꯤ. ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯄꯨꯟꯅ ꯁꯥꯇ꯭ꯔ ꯁ꯭ꯇ꯭ꯔꯦꯡꯁꯦ ꯀꯌꯥ ꯂꯩꯕꯤꯕ ꯁꯦꯛꯁꯟ ꯀꯌꯥꯝ ꯈꯥꯏꯗꯣꯛꯄꯤꯕꯅꯣ ꯑꯩꯈꯣꯏꯒꯤꯁꯦ ꯑꯄꯨꯟꯕ ꯃꯁꯤꯡꯗꯤ ꯑꯔꯥꯎꯟ 1,900ꯅꯤ ꯂꯩꯔꯤꯁꯦ 1,900ꯁꯤ ꯁꯦꯛꯁꯟ 10 ꯑꯃꯅ ꯀ꯭ꯂꯥꯁ 11ꯒꯤ ꯀ꯭ꯂꯥꯁ 11ꯒꯤ ꯁꯦꯛꯁꯟ 10ꯁꯤ 5 ꯑꯃꯅ ꯁꯥꯏꯟꯁꯀꯤ ꯑꯣꯏꯔꯦ ꯑꯗꯒꯤꯗꯤ 4 ꯑꯃꯅ ꯑꯥꯔꯠꯁꯀꯤ ꯑꯣꯏꯔꯦ ꯑꯃꯅ ꯀꯣꯃꯔꯁꯀꯤ ꯑꯣꯏꯔꯦ 12ꯇꯅ 4 ꯑꯥꯔꯠꯁꯀ ꯁꯥꯏꯟꯁꯀ ꯀꯣ ꯑꯗꯨꯒ ꯀꯣꯃꯔꯁꯀꯤ ꯑꯃꯒ ꯑꯗꯨꯅ ꯑꯣꯜ ꯇꯨꯒꯦꯗꯔ 19 ꯁꯦꯛꯁꯟꯁꯅꯦ ꯂꯩꯔꯤꯁꯦ 19 ꯁꯦꯛꯁꯟꯁ ꯂꯩꯕꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯃꯁꯤꯡꯗꯣ 1,900 ꯍꯥꯏꯔꯒꯗꯤ ꯀꯥ ꯑꯃꯗ ꯑꯉꯥꯡ 100ꯒꯤ ꯆꯥꯡꯗꯅꯦ ꯐꯝꯃꯤꯁꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯣꯖꯥ ꯃꯁꯤꯡꯅ ꯑꯔꯥꯎꯟ 150ꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯇꯤꯆꯔ ꯁ꯭ꯇꯨꯗꯦꯟꯠ ꯔꯦꯁꯤꯌꯣ ꯌꯦꯡꯉꯛꯄꯗꯗꯤ ꯋꯥꯠꯄꯅꯦ 1:20ꯗꯣ ꯌꯧꯗꯕꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯕꯠ ꯃꯗꯨ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗꯗꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯒꯤ ꯌꯥꯝ ꯆꯥꯎꯕ ꯑꯣꯚꯔꯍꯣꯜ ꯑꯃ ꯆꯪꯉꯅꯤꯀꯣ ꯀ꯭ꯂꯥꯁꯔꯨꯝꯁꯀꯤ ꯀꯔꯤꯒꯤ ꯀ꯭ꯂꯥꯁꯔꯨꯝꯁꯇꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯦꯗꯤꯁꯅꯦꯜ ꯀ꯭ꯂꯥꯁꯔꯨꯝꯁꯀꯨꯝꯕꯁꯨ ꯑꯗꯨꯝ ꯍꯥꯞꯀꯠꯄꯤꯔꯛꯏ ꯁꯃꯒ꯭ꯔꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯦꯗꯤꯁꯅꯦꯜ ꯀ꯭ꯂꯥꯁꯔꯨꯝꯁ ꯑꯗꯨꯝ ꯆꯍꯤꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯁꯦ ꯀ꯭ꯂꯥꯁ ꯑꯃꯅꯤꯗꯤ ꯐꯪꯉꯛꯑꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯇꯨꯅ ꯆꯠꯃꯤꯟꯅꯗꯧꯅꯤ ꯍꯥꯏꯖ ꯇꯥꯔꯦꯅꯦꯀꯣ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯁ꯭ꯀꯨꯜ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯑꯦꯟꯔꯣꯜꯃꯦꯟꯠ ꯋꯥꯡꯉꯦ ꯍꯥꯏꯗꯅꯁꯨ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯋꯥꯏꯁ ꯑꯉꯥꯡꯁꯤꯡꯁꯤꯗ ꯖꯁꯇꯤꯁ ꯄꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯌꯦꯡꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯉꯩꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯁꯨ ꯇꯤ.ꯖꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯏꯚꯟ ꯁꯕꯖꯦꯛ ꯑꯃ ꯑꯅꯤꯗꯕꯨꯗꯤ ꯐꯦꯛ ꯂꯩꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄꯗꯗꯤ ꯂꯩꯕꯁꯨ ꯎꯔꯝꯗꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯁꯤꯡꯁꯦ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏ ꯈꯔ ꯍꯦꯜꯂꯦꯅ ꯂꯩꯕꯤꯕ꯭ꯔꯥ ꯈꯔ ꯁꯤ ꯀꯃꯥꯏꯅ ꯑꯣꯖꯥꯒꯤ ꯃꯁꯤꯡꯗꯤ ꯍꯣꯏ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯇꯤ.ꯖꯤꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯑꯣꯚꯔꯁ꯭ꯇꯥꯐ ꯑꯣꯏꯕ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯅ ꯎꯔꯕꯅꯦ ꯍꯥꯏꯗꯤ 150 ꯁ꯭ꯀꯨꯜ ꯑꯃꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯣꯖꯥ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯁ ꯃꯌꯥꯝꯗ ꯁꯦ 10 10 50 90ꯒ ꯂꯩꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯗ 150 ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯌꯥꯝꯕ ꯃꯁꯤꯡ ꯑꯃ ꯑꯣꯏꯅꯗꯤ ꯎꯕꯤꯔꯦ ꯁꯕꯖꯦꯛ ꯂꯣꯏꯅꯃꯛꯇ ꯍꯦꯟꯕ ꯅꯠꯇꯦꯕ ꯑꯣꯖꯥꯁꯦ ꯁꯝ ꯁꯕꯖꯦꯛꯁ ꯂꯥꯏꯛ ꯐꯤꯂꯣꯁꯣꯐꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯂꯧꯊꯣꯛꯏꯁꯦ ꯑꯣꯖꯥ ꯂꯩꯇꯕꯗꯒꯤ ꯑꯣꯖꯥ ꯑꯃꯈꯛ ꯂꯩꯔꯝꯕꯁꯤ ꯃꯥꯁꯦ ꯑꯣꯟ ꯄ꯭ꯔꯃꯣꯁꯟ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜ ꯀꯥꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯤ ꯁꯕꯖꯦꯛꯁꯤ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦꯕ ꯑꯉꯥꯡꯅ ꯌꯥꯝ ꯇꯝꯅꯤꯡꯉꯒꯁꯨ ꯑꯗꯒꯤ ꯁꯣꯁꯤꯌꯣꯂꯣꯖꯤ 11ꯗꯁꯨ 12ꯗꯁꯨ ꯑꯉꯥꯡꯅ ꯌꯥꯝꯅ ꯄꯥꯝꯅ ꯇꯝꯕ ꯁꯕꯖꯦꯛꯅꯦ ꯍꯧꯖꯤꯛ ꯃꯣꯔ ꯗꯦꯟ 400 ꯁ꯭ꯇꯨꯗꯦꯟꯠꯁꯅꯤ ꯂꯧꯔꯤꯁꯦꯀꯣ ꯑꯣꯖꯥ ꯑꯃꯈꯛꯅ ꯃꯦꯅꯦꯖ ꯇꯧꯔꯤꯅꯦꯕ ꯍꯧꯖꯤꯛ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯣꯖꯥꯁꯦ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯣꯖꯥ ꯁꯨꯔꯖ ꯒꯣꯁ꯭ꯋꯥꯃꯤꯁꯦ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅꯃꯛꯅꯁꯨ ꯁꯛ ꯈꯪꯕꯤꯕ ꯑꯣꯖꯥ ꯑꯃꯅꯤꯀꯣ ꯑꯗꯣ ꯃꯍꯥꯛꯁꯦ ꯔꯤꯇꯥꯌꯔ ꯇꯧꯗꯣꯏꯅꯦ ꯍꯟꯗꯛ 26ꯀꯤ ꯍꯧꯔꯛꯄꯗ ꯑꯗ ꯃꯥꯅ ꯔꯤꯇꯥꯌꯔ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛ 11ꯗ ꯃ꯭ꯌꯨꯖꯤꯛ ꯂꯧꯔꯒ 12 ꯀꯥꯗꯣꯔꯤꯕꯁꯦ ꯁꯤꯒꯤꯗꯤ ꯑꯆꯧꯕ ꯑꯍꯣꯕ ꯑꯃꯃꯨꯛ ꯑꯣꯏꯍꯧꯔꯗꯣꯏꯅꯦꯕ ꯑꯗ ꯃ꯭ꯌꯨꯖꯤꯛꯇꯁꯦ ꯑꯩꯈꯣꯏꯅ ꯁꯕꯖꯦꯛ ꯇꯣꯄꯔꯁ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯨꯊꯣꯛꯄ ꯉꯝꯕ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯖꯔꯤꯕꯅꯦꯕ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯗꯨꯅ ꯑꯣꯖꯥ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯑꯋꯥꯠꯄꯁꯨ ꯑꯗꯨꯝ ꯂꯥꯛꯑꯗꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯂꯦബ്ꯁ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯐꯦꯁꯤꯂꯤꯇꯤꯁ ꯃꯌꯥꯝꯁꯤꯗꯤ ꯈꯤꯇꯪ ꯍꯣꯏ ꯃꯌꯥꯝꯗꯩ ꯁꯣꯊꯩ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯤ ꯕꯠ ꯈꯤꯇꯪꯒ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯔꯒꯗꯤꯀꯣ ꯒꯚꯔꯟꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯒ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯐꯦꯁꯤꯂꯤꯇꯤꯁ ꯃꯌꯥꯝꯁꯦ ꯈꯔ ꯑꯦꯟꯍꯥꯟꯁ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯕ ꯄ꯭ꯔꯥꯏꯖ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥꯁꯤꯡ ꯀꯧꯊꯣꯛꯄ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯒꯤ ꯍꯦꯛꯇ ꯇꯤ.ꯖꯤꯗ ꯑꯣꯖꯥꯁꯨ ꯌꯥꯝ ꯂꯩꯕ꯭ꯔꯥ ꯀꯥꯏꯅ ꯃꯌꯥꯝꯁꯦ ꯋꯥꯍꯪ ꯍꯪꯅꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯩꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯃꯁꯤꯡ ꯍꯦꯟꯕ ꯁꯕꯖꯦꯛꯁꯦ ꯁꯤ ꯀꯔꯝꯕ ꯁꯕꯖꯦꯛꯇ ꯍꯦꯜꯂꯦꯅ ꯑꯣꯖꯥꯅ ꯁꯕꯖꯦꯛꯇ ꯍꯦꯟꯕ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯗ ꯂꯩꯔꯤꯕꯁꯤ ꯃꯁꯤꯡ ꯁꯦꯡꯁꯟ ꯄꯣꯁ 9ꯅꯦ ꯂꯩꯔꯤꯁꯦꯀꯣ 9ꯁꯤ ꯂꯣꯏꯅꯃꯛ ꯐꯤꯜ ꯑꯞ ꯇꯧꯈ꯭ꯔꯒ ꯍꯧꯖꯤꯛ ꯄꯣꯁꯇꯤꯡ ꯄꯤꯗ꯭ꯔꯤꯗꯅ ꯑꯣꯖꯥꯁꯤꯡ ꯁ꯭ꯇ꯭ꯔꯥꯏꯀꯤꯡ ꯇꯤꯆꯔꯁ ꯃꯌꯥꯝꯁꯦ ꯂꯦꯛꯆꯔꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕꯗꯣ ꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯒꯤ ꯄꯣꯁꯇꯤꯡ ꯄꯤꯔꯛꯑꯒ ꯔꯦꯒꯨꯂꯔ ꯑꯣꯖꯥꯗꯤ ꯂꯩꯇ꯭ꯔꯦ ꯃꯅꯤꯄꯨꯔꯤꯗ ꯍꯧꯖꯤꯛꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯕꯅꯤꯀꯣ ꯁꯕꯖꯦꯛꯇ ꯑꯗ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯖꯥ ꯌꯥꯝꯅ ꯂꯩꯕ ꯎꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯁꯦꯡꯁꯟ ꯄꯣꯁꯇꯨ ꯐꯤꯜ ꯑꯞ ꯇꯧꯈ꯭ꯔꯒ ꯑꯍꯦꯟꯕꯗꯣ ꯂꯧꯊꯣꯛꯄꯒꯤ ꯔꯦꯁꯅꯦꯂꯥꯏꯖꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯔꯛꯑꯒꯗꯤ ꯑꯗꯨꯝ ꯆꯞ ꯆꯥꯖꯗꯣꯏꯅꯦꯕ ꯍꯣꯏ ꯄꯣꯁꯇꯤꯡꯒꯤ ꯔꯦꯁꯅꯦꯂꯥꯏꯖꯦꯁꯟ ꯄꯣꯁ ꯀ꯭रिꯌꯦꯁꯟ ꯁꯤꯅꯆꯤꯡꯕꯁꯦ ꯈꯔ ꯂꯧꯈꯠꯄꯤꯔꯒ ꯆꯪꯒꯗꯧꯕ ꯑꯣꯖꯥꯁꯤꯡꯗꯣ ꯆꯪꯍꯟꯕꯤꯍꯧꯔꯒ ꯑꯍꯦꯟꯕꯅ ꯂꯧꯊꯣꯛꯄꯤꯈꯤꯕ ꯑꯦꯛꯁꯦꯁꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯑꯒꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯀꯗꯧ ꯃꯥꯜꯂꯤꯗ ꯀꯩꯁꯨ ꯌꯥꯝꯅ ꯍꯦꯟꯕ ꯍꯥꯏꯁꯦ ꯏꯪꯂꯤꯁꯇꯁꯨ ꯍꯣꯏ ꯏꯪꯂꯤꯁꯇ ꯂꯩꯔꯤꯕ ꯄꯣꯁ ꯃꯁꯤꯡꯗꯨ ꯃꯦꯟꯈꯠꯈ꯭ꯔꯒ ꯂꯦꯝꯍꯧꯔꯤꯕꯗꯨ ꯁꯦꯡꯁꯟ ꯄꯣꯁ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯂꯧꯊꯣꯛꯈꯤ ꯇꯥꯕꯅꯤ ꯏꯪꯂꯤꯁꯀꯤꯁꯦ ꯁꯦꯡꯁꯟ ꯄꯣꯁ ꯀꯌꯥ ꯂꯩꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯄꯣꯁꯁꯦ ꯑꯩꯅ ꯈꯟꯕꯗ ꯃꯅꯤꯄꯨꯔꯤꯒꯤꯗ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ 9 or 10 9 ꯃꯥꯄꯜ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯤ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯣꯔ ꯗꯦꯟ 20 ꯄ꯭ꯂꯁꯇꯤ ꯅꯠꯇꯦ 20 ꯄ꯭ꯂꯁꯇꯤ ꯕꯥꯏꯑꯣꯗꯅꯤ ꯑꯗꯣ 20 ꯄ꯭ꯂꯁ ꯕꯥꯏꯑꯣꯁꯤꯗ ꯂꯩꯔꯤꯕꯁꯤ ꯔꯦꯒꯨꯂꯔꯗ ꯈꯔ ꯈꯛꯇꯅꯤ ꯋꯥꯠꯂꯤꯁꯦ ꯑꯇꯩꯗꯤ ꯑꯍꯦꯟꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦꯕ ꯁꯦꯡꯁꯟ ꯄꯣꯁ ꯂꯩꯕꯗꯨꯒꯤ ꯑꯒꯦꯟꯁꯇ ꯐꯤꯜ ꯑꯞ ꯇꯧꯈ꯭ꯔꯒꯗꯤ ꯑꯍꯦꯟꯕ
tare nipan di yaudine bako adagi likewise English to su dumaina adum ahen ba moi manga trok adum tholaka duine ba Sokunu higher secondary da biogi oza ani leibada ama za thoki bai strike to hata ado khoina sida TC da lak phada di oza kun ko le me hata smai to na subject khara da di anum TC je oza khara toy habdi ai su admit tawi ko but it is all akoina overstaffed hari si higher concerned authority na adum yengshan birakani na khalle adum mo khoi su dum work out toram ganin khalle to rationalization gi process adum chathar kani su thaja jai bako adu tawra agadi mai magi leifam thokpa masing do thambiraga ahen bado lokhopi khraga di adum normal oini na khal oza oi sai ta ki smaina stam keno over oi ba kholi bje sigi data ama department na karok ta na pigi ba khoti time ai tom taki natana ko koi high secondary schools kharagi adum data pikhal ona from time to time koi dum submit tawe overstaffed department na karam bano understaffed na karam bano ga ba dum submit tawe nan teaching staff ta award pass leiba kamai multitasking staff ki se koi hana mari leram badagi huzi ani amaga posting pibirak tan taruk shure ko laboratory attendance amata leite ba huzi physics chemistry bio home science practical tawriba subjects me am se amata leita bani na makoi se akoina adu doina utilize tawre librarian di leiba oza librarian leite librarian leita basti kanana makeup tawge habada mu akoigi dance ki instructor am lei oza ma maga adagi atopa graduate ki teachers khara geology gi oza akoida geology di hangde geology gi oza amadi posting pira iko aduna smaina leiba khara free oi boza sing yam phazana library di maintain to bi moina records kai gra loina bak maintain to wona mating pang last oina oza government da koi school sigi oina kadi kadi awada pa keno to honing ba lei na haira ga oza kadi kadi angangi enrollment ki strength siga chana ba infrastructure ko government na arrange to bi rakpa adagi di laboratory facilities lei ba sing si kitang upgrade to bi ba oza singi oi ba huzike haijaki ba do fazana mai magi leifam thokpodo adu ragadi mina su wangang na roi tiji da su yamna lei se habaze every time akoi su dum taje bako adu gum budan bidam hoi maduma kitang keno adum yengshala kani sun taje na ko asina TC secondary library ni library sio satra ngai hujik lairek pudi mayam panari librarian ke di library librarian di laite jana in charge ai oide in charge di lai ma lakte nasi lakaba in charge oza amma khangna ke to ra to oza oza ahum sui amana men oiba ma jenga se khara ahum amta ngasi lakte ai ju oza ju in charge amana in charge sinati adum kaino subject kaino oibagi oza khara adum kombagi adum lai kai subject yo no ai education oide education department gi oza kya am lagi education gi se oza nipan library gi sum awada pa khara sum wai sananing ba du jana khangadra kamai awat apa se kem laite haitar yum kada wa deno laiti am kan pari pangoi de wangoi de kya hojik se op lai ba gi lai pa ba sangai ro library ji da kari kari hapkhat haning ba kai kai le adum yearly question ka kaju hapkaninge duka topa fiction story ka kaju thamninge tum loimak suna ba hai tar class kya wa deno to commerce commerce di TCJ examen yam so logon mani hantak ti adumaina lawrokado satra kyam jabu ge nungrakta yam yawe do isa ju lawrokadro kanti yam kan honari longnaba hoi okay adu si library ji da kari kari facility hoji phangi ba je sida kari kari hapkat nimba lai IT facility di adum hari marang kaina adum ner kesu hari hapkaningai do adum nai tre di yearly question ju dum hana gi question jing do adum library ju adum akona ye adum changa ga yeng bokot pa dum loi lai aduna hari kesu hapkaningai le te hana khala sigeta imphal school mayam lai even private school da ju haita amen school atai da khalak tabi da TC da khalak hije sikari gi school se private ke sumay am lai du oraga su government ki oina di TC sina hena di government ki thak ta di position le pa che private school da gi hena ta da adum lei hai tare aduna private school da shell nung yam changna ting bado akhoi gi di shell nung yam pai ba khot pa su na tam na government sida phasu phaba adegi private school na tak pa dai di government gi sida tai si dum chap mane ba aduna sida oina ai tamjar pa na tare
ꯑꯣꯖꯥ ꯁꯤ ꯀ꯭ꯂꯥꯁ ꯀꯌꯥꯒꯤ class 12 kini 12 ki practical Chemistry. chemistry kini adune sik April lite nei ngang ise adu yam phaba satra ngakani da khoi gi ko model kano oi ba ngakani ngang sing je mamang lo ji position lo ji yam lo ko khoi na su yam thawa yam ta isa thak le hai ni ko khoi ne yam phana ngang ji phana takseri ba endabra aduna barandi keno da khoi na tuition to gnu noi se class da khangning ba hangning ba ko leidna ha hangu na khoi yam toi toi na hai jani ꯑꯗꯨ ꯀꯩꯅꯣꯒꯤꯁꯦ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯃꯁꯤꯡꯁꯤꯒ ꯂꯩꯔꯤꯕ ꯔꯨꯝꯁꯦ ꯁꯤꯒꯗꯤ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯄ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯑꯅꯤ ꯁꯦꯝꯃꯅꯦꯕ ꯑꯩꯈꯣꯏ ꯁꯦꯝꯃꯅꯦꯅ ꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯁꯨ ꯍꯥꯏꯔꯦ ꯃꯊꯛ ꯊꯪꯕ ꯑꯣꯊꯣꯔꯤꯇꯤꯗꯒꯤꯁꯨꯅꯦ ꯑꯩꯈꯣꯏ ꯁꯦꯝꯃꯅꯦꯅ ꯑꯩꯈꯣꯏ ꯄꯥꯎ ꯂꯩꯔꯦ ꯐꯖꯅ ꯇꯥꯏꯜꯒ ꯅꯞꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯇꯥꯅ ꯇꯧꯅꯅꯕ ꯇꯧꯅꯕ ꯁꯤꯗꯤ ꯊꯥꯏꯅ ꯃꯥꯒꯤ ꯅꯍꯥꯟꯋꯥꯏꯒꯤ ꯀꯩꯅꯣꯒꯤ ꯑꯗꯒꯤ ꯁꯦꯝꯒꯠ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕꯅꯦꯕ ꯃꯌꯥꯝꯅ ꯄꯥꯝꯕ ꯃꯣꯗꯦꯜ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯂꯩꯔꯕꯅꯤꯅ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯁꯨ ꯃꯣꯗꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯝꯕ ꯊꯝꯕ ꯗꯔꯀꯥꯔ ꯂꯩ ꯃꯇꯝꯁꯤ ꯆꯥꯅꯅꯀꯣ ꯂꯩꯔꯤꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯁꯦ ꯁꯤ ꯁ꯭ꯀꯨꯜ ꯍꯧꯗꯣꯛꯄꯗ ꯂꯩꯔꯛꯄꯒꯤ ꯃꯑꯣꯡꯗ ꯑꯔꯤꯕ ꯀꯩꯅꯣꯁꯤꯒ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯤꯒꯤ ꯑꯥꯎꯠꯂꯦꯠ ꯀꯩꯀꯥꯉꯩꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯗꯦ ꯁꯤꯗ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯤꯅꯤ ꯑꯗꯨꯒꯤ ꯃꯍꯤ ꯃꯁꯨꯝ ꯃꯌꯥꯝꯗꯣ ꯊꯥꯗꯣꯛꯐꯝ ꯑꯃ ꯃꯊꯧꯗꯤ ꯇꯥꯒꯗꯧꯔꯤꯅꯤ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ ꯎꯆꯔꯛꯀꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕꯗ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯑꯍꯥꯟꯕ ꯁꯤꯗ ꯆꯪꯉꯛꯄꯅꯤ ꯆꯪꯉꯛꯄꯁꯤꯗ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯐꯥꯎꯏ ꯎꯔꯤꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯗ ꯂꯩꯔꯦ ꯑꯗꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯁꯨ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯀꯥꯒꯤ ꯁꯤꯡꯛꯀꯨꯝꯕ ꯏꯁꯤꯡꯒꯨꯝꯕꯁꯦ ꯁꯤꯁꯦ ꯈꯔ ꯃꯣꯗꯔꯅꯥꯏꯖ ꯑꯣꯏꯕ ꯁꯦꯝꯒꯠꯍꯟꯅꯤꯡꯉꯦ ꯑꯇꯩꯗꯤ ꯀꯦꯃꯤꯀꯦꯜ ꯀꯩꯀꯥ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯗꯤ ꯐꯖꯅ ꯑꯗꯨꯝ ꯇꯧꯕꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯀꯩꯀꯥ ꯏꯁꯤꯡ ꯀꯩꯀꯥꯒꯤ ꯀꯩꯀꯩ ꯈꯔ ꯍꯣꯡꯗꯣꯛꯆꯍꯟꯅꯤꯡꯉꯦ ꯋꯤꯛ ꯑꯃꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯦ ꯀꯌꯥꯒꯨꯝꯕ ꯐꯪꯉꯦ ꯋꯤꯛ ꯑꯃꯗ ꯑꯃꯨꯛ ꯐꯪꯉꯦ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯑꯃꯨꯛ ꯕꯥꯏꯑꯣꯒꯤ ꯑꯃꯨꯛ ꯐꯤꯖꯤꯛꯁꯀꯤ ꯑꯃꯨꯛ ꯄꯦꯔꯁꯁꯦ 9 ꯐꯪꯉꯝꯕꯅꯤꯅ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗ ꯑꯅꯤ ꯐꯪꯉꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯄꯦꯔꯁꯁꯦ 6 ꯈꯤꯇꯪ ꯑꯣꯏꯔꯛꯄꯅꯤꯅ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯂꯦꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯀꯦꯃꯤꯀꯦꯜ ꯔꯤꯑꯦꯛꯁꯟ ꯃꯌꯥꯝ ꯇꯧꯕꯅꯤꯅ ꯑꯗꯨꯒ ꯁꯨꯝꯕ ꯑꯁꯤꯒꯤ ꯀꯩꯅꯣ ꯍꯥꯞꯄꯤꯕꯁꯦ ꯁꯣꯝ ꯅꯥꯀꯟꯒꯤꯁꯨ ꯚꯦꯟꯇꯤꯂꯦꯇꯔꯁꯨ ꯑꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯃꯅꯝ ꯀꯩ ꯍꯥꯏꯅꯤ ꯔꯤꯑꯦꯛꯁꯟ ꯊꯣꯛꯄ ꯃꯇꯝꯗ ꯃꯅꯝ ꯀꯩꯀꯥ ꯇꯧꯕꯗ ꯑꯗꯨꯝ ꯐꯨꯟꯖꯜꯂꯒ ꯂꯩꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯁꯨ ꯈꯔ ꯊꯦꯡꯅꯩ ꯁꯤꯁꯤꯅ ꯀꯦꯃꯤꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯔꯨꯝꯅꯤ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯀꯦꯃꯤꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯔꯨꯝꯁꯤꯒꯤ ꯀꯩꯀꯩ ꯑꯋꯥꯠꯄ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦꯝꯒꯠꯄ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯦꯗ ꯐꯂꯥꯡꯒꯁꯨ ꯂꯣꯏ ꯀꯥꯏꯔꯦꯗ ꯀꯨꯏꯔꯕ ꯀꯩꯅꯣꯅꯤꯅꯕ ꯕꯤꯜꯗꯤꯡꯅꯤꯅꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣꯒꯤ ꯁꯦꯝꯒꯠꯄ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯐꯂꯥꯡꯒ ꯂꯣꯏ ꯀꯥꯏꯔꯤꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯑꯣꯖꯥ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯑꯣꯖꯥ 13 ꯑꯃ ꯂꯩꯒꯅꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ ꯔꯤꯒꯨꯂꯔꯥꯏꯁ ꯇꯧꯕ ꯑꯣꯖꯥꯁꯤꯡ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯈꯤꯕꯗꯣ ꯃꯣꯏꯒꯤꯁꯨ ꯌꯥꯎꯔꯒꯅꯤ ꯍꯥꯏꯁꯦ ꯍꯜꯂꯛꯑꯦ ꯃꯣꯏ ꯁ꯭ꯇ꯭ꯔꯥꯏꯛ ꯌꯥꯅꯈ꯭ꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯐꯛꯂꯥꯡ ꯀꯩꯀꯥꯁꯦ ꯂꯣꯏꯈ꯭ꯔꯦ ꯍꯟꯗꯛ ꯊꯦꯡꯕꯗ ꯁꯤ ꯑꯗꯨꯝ ꯕꯛ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯧꯅ ꯁꯦꯝꯕ ꯑꯃ ꯁꯤ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯊꯦꯡꯕꯗ ꯀꯥꯏꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯊꯨꯒꯥꯏꯔꯝꯃꯦꯅ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯇꯅ ꯃꯔꯨꯑꯣꯏꯅ ꯁꯥꯏꯒꯤ ꯖꯒꯥꯁꯦ ꯃꯔꯨꯑꯣꯏꯅ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧ ꯏꯁꯤꯡ ꯇꯨꯡꯕꯒꯤ ꯈꯨꯗꯝꯅꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯀꯨꯠꯂꯝꯕꯗꯒꯤ ꯁꯦꯝꯒꯠꯂꯛꯏꯅꯦꯕ ꯁꯦ ꯑꯗ ꯁꯤ ꯅꯣꯡ ꯆꯨꯕꯗ ꯏꯁꯤꯡ ꯁꯥꯏꯋꯥꯏꯁꯦ ꯆꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯪꯉꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯃꯤꯠꯌꯦꯡꯗ ꯁꯨꯝ ꯍꯥꯏꯇꯥꯔꯦ ꯁꯥꯏꯋꯥꯏꯁꯦ ꯏꯁꯤꯡ ꯌꯥꯗ꯭ꯔꯦꯕ ꯃꯔꯨꯑꯣꯏꯅ ꯏꯁꯤꯡ ꯁꯤ ꯅꯤꯡꯒꯥꯏꯁꯨ ꯑꯌꯥꯝꯕ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄ ꯈꯣꯠꯆꯜꯂꯛꯄ ꯃꯌꯥꯝ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯊꯦꯡꯕꯗ ꯕꯣꯛ ꯀꯥꯏꯔꯦ ꯍꯌꯦꯡ ꯑꯣꯄꯦꯛ ꯇꯤꯚꯤꯒꯤ ꯑꯣꯄꯔꯦꯁꯟ ꯕ꯭ꯂꯦꯛꯕꯣꯔꯗꯇ ꯁ꯭ꯀꯨꯜ ꯊꯨꯒꯥꯏꯔꯝꯃꯦ ꯑꯃꯨꯛ ꯍꯥꯏꯔꯛꯄꯒꯤ ꯆꯥꯡꯗ ꯂꯩꯔꯦ ꯑꯩꯈꯣꯏꯁꯨ ꯇꯤꯖꯤꯒꯤ ꯑꯦꯛꯁ ꯁ꯭ꯇꯨꯗꯦꯟꯠꯅꯦꯕꯀꯣ 2002ꯗꯒꯤ ꯄꯥꯁ ꯇꯧꯔꯛꯄ ꯀꯥꯡꯕꯨꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯁꯤꯗ ꯁꯨꯝ ꯇꯝꯃꯛꯄꯅꯤꯅ ꯀꯟꯗꯤꯁꯟꯁꯦ ꯈꯪꯉꯦꯕꯀꯣ ꯀꯦꯃꯤꯁꯇ꯭ꯔꯤꯁꯨ ꯂꯧꯖꯔꯛꯄꯅꯤꯅ ꯁꯥꯏꯟꯁ ꯁꯥꯇ꯭ꯔ ꯑꯣꯏꯕꯅꯤꯅꯀꯣ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯗ ꯂꯩꯍꯧꯕ ꯐꯤꯕꯝꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯗꯨꯅ ꯈꯤꯇꯪ ꯁꯦꯝꯒꯠꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯨ ꯀꯦꯃꯤꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯣꯖꯥꯁꯦ ꯁꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯣꯖꯥꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯇꯤꯆꯔ ꯔꯦꯁꯤꯌꯣ ꯌꯦꯡꯉꯒꯗꯤ ꯑꯗꯨꯝ ꯆꯞ ꯆꯥꯖꯔꯤ ꯕꯥꯏꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯜꯂꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯌꯥꯝ ꯀꯟꯅ ꯇꯧꯕꯤꯔꯤ ꯁꯤꯕꯨ ꯀ꯭ꯂꯥꯁ ꯀꯌꯥꯒꯤ ꯅꯣꯏꯁꯦ Class 12 Section A ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯀꯥꯟꯗ
ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯦꯟꯅ ꯈꯪ ꯍꯩꯅꯕ ꯇꯧꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯑꯣꯖꯥꯁꯨ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯄꯥꯛꯊꯔꯒ ꯇꯧꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅꯤꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯨꯗꯤ ꯐꯪꯗ꯭ꯔꯤ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯁꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯗꯨꯝ ꯂꯧꯖꯒꯦ ꯕꯥꯏꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟ ꯍꯧꯖꯤꯛꯇ ꯃꯄꯥꯟꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯍꯧꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯁꯤꯡꯁꯦ ꯁꯣꯝꯗ ꯂꯩꯕ ꯃꯥꯜꯂꯦ ꯑꯣꯖꯥ ꯍꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯁꯤ ꯑꯣꯖꯥ ꯀꯌꯥ ꯂꯩꯕꯤꯒꯦ ꯑꯣꯖꯥꯁꯦ ꯄꯨꯟꯅ ꯀꯨꯟꯃꯨꯛ ꯂꯩꯌꯦ ꯀꯨꯟꯃꯨꯛ ꯑꯗꯨ ꯑꯣꯖꯥ ꯃꯁꯤꯡꯒꯤ ꯑꯋꯥꯠꯄꯗꯤ ꯂꯩꯈꯤꯗ꯭ꯔꯥ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯁꯨꯝ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯒꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯗꯗꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗ ꯀꯩꯗ ꯁꯨꯝ ꯁꯦꯝꯒꯠꯍꯟꯅꯤꯡꯕ ꯁꯥꯒꯠꯅꯤꯡꯕꯒꯤ ꯃꯌꯥꯝ ꯍꯥꯏ ꯕꯥꯏꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯂꯩꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯑꯋꯥꯠꯄꯗꯤ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯖꯅ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯅꯨꯡꯇꯤꯒꯤ ꯆꯠꯊꯖꯔꯤ ꯋꯤꯛ ꯑꯃꯗ ꯃꯍꯩꯔꯣꯏ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯦ ꯀꯌꯥꯔꯛꯀꯨꯝꯕ ꯐꯪꯉꯤ ꯑꯣꯖꯥ ꯑꯅꯤꯔꯛꯀꯨꯝꯕ ꯐꯪꯉꯦ ꯑꯣꯖꯥ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯁꯦ ꯁꯤꯗꯗꯤ ꯃꯌꯥꯝ ꯂꯩꯕ ꯎꯏ ꯑꯗꯣ ꯁꯤꯁꯦ ꯌꯥꯗꯕꯩꯔ ꯀꯩꯅꯣ ꯃꯁꯤꯡ ꯍꯣꯏ ꯃꯁꯤꯡꯗꯤ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯗꯨꯒ ꯈꯔ ꯌꯥꯗꯕ ꯈꯔ ꯌꯥꯎꯕꯅꯤꯅꯦ ꯁ꯭ꯂꯥꯏꯠ ꯌꯦꯡꯕ ꯃꯇꯝꯗ ꯑꯃꯨꯛꯇꯪꯗ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯉꯥ ꯇꯔꯨꯛ ꯍꯦꯟꯅ ꯌꯦꯡꯍꯟꯒꯗꯕꯁꯦ ꯑꯍꯨꯝꯒꯨꯝꯕꯗꯪ ꯁꯦꯟꯅꯩꯕ ꯌꯥꯗꯕꯅ ꯈꯔ ꯌꯥꯝꯃꯦ ꯁꯤ ꯃꯉꯥꯏꯔꯦ ꯑꯗꯣ ꯑꯇꯩꯗꯤ ꯀꯩꯁꯨ ꯑꯋꯥꯠ ꯑꯄꯥ ꯀꯌా ꯂꯩꯇꯦ ꯊꯣꯛꯈꯤꯕꯒꯤꯅꯦꯕ ꯔꯨꯝ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯔꯨꯝ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯉꯥꯡ ꯁꯤꯗ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯑꯒ ꯑꯉꯥꯡ 30ꯒꯤ ꯃꯊꯛꯇ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯐꯖꯅ ꯇꯧꯔꯤꯕ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯃꯤ ꯆꯥꯝꯃꯨꯛ ꯑꯗꯨꯝ ꯐꯝꯃꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯀꯝꯕꯥꯏꯟ ꯇꯧꯔꯛꯑꯗꯤ ꯑꯗꯣ ꯃꯄꯥꯟꯗ ꯍꯧꯖꯤꯛ ꯕꯣꯠꯅꯤꯒꯤ ꯀ꯭ꯋꯥꯗ꯭ꯔꯦꯠ ꯇꯧꯕꯒꯤ ꯃꯄꯥꯟꯗ ꯇꯧꯖꯈꯤꯕꯩꯅꯦꯕ ꯑꯗ ꯖꯨꯂꯣꯖꯤ ꯑꯣꯖꯥ ꯑꯃꯒ ꯕꯣꯠꯅꯤ ꯑꯣꯖꯥ ꯑꯃꯒ ꯑꯅꯤꯗꯤ ꯆꯪꯉꯦ ꯐꯤꯖꯤꯛꯁꯀꯤ ꯂꯦꯕꯣꯔꯦꯇꯔꯤ ꯔꯨꯝꯗ ꯆꯪꯉꯦ ꯑꯣꯖꯥꯉꯩꯁꯦ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡ ꯍꯧꯖꯤꯛ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯑꯗꯣ ꯀꯩ ꯃꯇꯥꯡꯗꯅꯣ ꯉꯁꯤ ꯑꯣꯖꯥꯒ ꯍꯥꯟꯅ ꯍꯥꯏꯐꯦꯠ ꯁꯥꯟꯅꯖꯩ ꯑꯩꯈꯣꯏꯁꯦ ꯐꯤꯖꯤꯛꯁꯀꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯅꯤꯀꯣ ꯑꯗꯨꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯀꯩꯅꯣꯅꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯔꯦꯖꯤꯁꯇꯦꯟꯁ ꯄꯨꯊꯣꯛꯄ ꯕꯥꯏ ꯌꯨꯖꯤꯡ ꯃꯤꯇꯔ ꯕ꯭ꯔꯤꯖ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡꯒ ꯁꯨꯝ ꯃꯣꯏ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯁꯦ ꯇꯧꯖꯔꯝꯕꯅꯤ 12ꯀꯤ ꯑꯣꯏꯗꯣꯏꯔ 11ꯀꯤ 12ꯀꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 11ꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯦ ꯍꯧꯖꯗ꯭ꯔꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯋꯥꯠꯄꯩ ꯅꯠꯇꯦ ꯑꯗꯨꯅ ꯊꯣꯏꯗꯣꯛꯄ ꯋꯥꯠꯄꯗꯤ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯅꯤꯅꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯖꯕꯗꯤ ꯑꯦꯀꯥꯗꯃꯤꯛꯇ ꯍꯦꯟꯅ ꯑꯉꯥꯡꯉꯩꯁꯤ ꯃꯥꯏ ꯑꯣꯟꯁꯤꯟꯍꯟꯕꯤꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤꯁꯦ ꯌꯥꯝ ꯏꯃꯦꯖꯁꯦ ꯐꯖꯈ꯭ꯔꯦꯗꯅ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯃꯣꯏꯁꯦ ꯏꯔꯥꯡꯗ ꯌꯥꯎꯍꯟꯕꯤꯗꯕ ꯃꯣꯏ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯁꯤꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯍꯥꯏꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯤꯗꯤ ꯑꯗꯨꯝ ꯀꯕꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯞꯀꯨꯝꯕ ꯂꯩꯗꯅ ꯀꯣꯕꯔ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯉꯥꯡ ꯁꯜꯂꯛꯑꯣ ꯍꯥꯏꯔ ꯀꯧꯈꯠꯂꯒ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯐꯨꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯗꯤꯁꯇꯔꯕꯦꯟꯁꯁꯦ ꯄꯤꯕꯤꯗꯕ ꯂꯥꯏꯛ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗ ꯍꯥꯏꯗꯤ ꯀꯅꯥ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯄꯥꯝꯃꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯁꯨ ꯑꯉꯥꯡꯁꯤꯗ ꯑꯦꯇꯦꯝ ꯇꯧꯔꯒ ꯆꯪꯕꯤꯔꯛꯄꯁꯦ ꯆꯪꯕꯤꯔꯛꯇꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯉꯥꯡꯉꯩꯁꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯉꯁꯤꯕꯨ ꯍꯣꯠꯅꯔꯤꯗꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯈꯤꯕ ꯑꯗꯨꯏꯗꯤ ꯐꯤꯖꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯁꯤꯁꯦ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯀꯌꯥꯃꯨꯛ ꯂꯩꯕ ꯑꯩꯈꯣꯏ 9ꯅꯦꯕꯀꯣ ꯌꯨꯝ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯖꯤꯛ ꯀꯗꯥꯏꯋꯥꯏꯗ ꯂꯩ ꯂꯩꯃꯔꯥꯝ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯃꯔꯥꯝꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯞ ꯗꯥꯎꯟ ꯂꯥꯛꯄ ꯍꯣꯏ ꯍꯣꯁꯇꯦꯜꯒꯤ ꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯣꯁꯇꯦꯜ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯦ ꯑꯥꯗꯒꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯇꯤ ꯖꯤꯗ ꯇꯝꯃꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ 10ꯕꯨꯛ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯇꯝꯃꯛꯑꯒꯅꯤ ꯇꯤ ꯖꯤꯗ ꯇꯝꯃꯛꯄꯒ ꯀꯔꯤ ꯈꯦꯠꯅꯕꯁꯤꯡꯗꯨ ꯐꯪꯉꯤ ꯈꯦꯠꯅꯕ ꯍꯥꯏꯁꯦ ꯑꯣꯖꯥ ꯌꯥꯝ ꯆꯪꯕ ꯑꯗꯨꯒꯤ ꯉꯝꯅꯕ ꯑꯗꯨꯝ ꯐꯖꯅ ꯇꯥꯛꯄꯤꯌꯦ ꯍꯞꯇꯥ ꯑꯃꯗ ꯑꯣꯖꯥ ꯑꯃꯅ ꯄꯦꯔꯣꯠ ꯀꯌꯥꯒꯨꯝꯕ ꯆꯪꯕ ꯁꯨꯝ ꯎꯏ ꯑꯣꯖꯥ ꯑꯃꯅ ꯂꯥꯏꯛ ꯍꯞꯇꯥ ꯑꯃꯗ ꯑꯗꯨꯝ 3-4 daysꯀꯨꯝꯕ ꯆꯪꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯀꯩ ꯊꯤꯔꯝꯃꯤꯅꯣ ꯌꯥꯝ ꯄꯥ ꯇ꯭ꯔꯦꯕꯦꯂꯤꯡ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯀꯤ ꯁꯤ ꯀ꯭ꯔꯣꯁ ꯃꯥꯔꯛꯀꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯊꯤꯔꯝꯕꯅꯤ ꯍꯧꯖꯤꯛ ꯐꯪꯉꯕꯣ ꯐꯪꯉꯦ ꯐꯪꯉꯦꯀꯣ ꯌꯨꯝ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯊꯥꯡꯃꯩꯕꯟꯗꯒꯤ ꯍꯥꯟꯅ ꯀꯗꯥꯏꯋꯥꯏ 10ꯕꯨꯛꯁꯦ ꯀꯥꯏꯗ ꯇꯝꯃꯤ 10ꯁꯦ ꯑꯩ ꯄꯣꯔꯣꯝꯄꯥꯠꯀꯤ ꯁꯦꯀ꯭ꯔꯦꯠ ꯍꯥꯔꯠꯇ ꯇꯝꯃꯛꯑꯦ ꯍꯥꯟꯅ 10ꯕꯨꯛ ꯇꯝꯃꯛꯄꯒ ꯍꯧꯖꯤꯛꯀꯁꯦ ꯃꯔꯨꯑꯣꯏꯅ ꯇꯤ ꯖꯤꯗ ꯆꯪꯉꯛꯑꯕ ꯃꯇꯨꯡꯗꯒ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯛꯄꯒ ꯑꯩꯈꯣꯏ ꯇꯤꯆꯤꯡ ꯃꯦꯊꯠꯇꯕꯨ ꯑꯣꯏꯔꯣ ꯀꯩꯗꯕꯨ ꯀꯔꯤ ꯈꯦꯠꯅꯕꯁꯤꯡꯗꯨ ꯐꯪꯉꯤ ꯑꯩꯅ ꯍꯥꯟꯅ ꯇꯝꯃꯛꯄ ꯁ꯭ꯀꯨꯜꯗꯒꯤ ꯇꯤ ꯖꯤꯁꯤꯅ ꯑꯃꯨꯛꯀ ꯑꯇꯣꯞꯄ ꯐꯤꯜꯗꯁꯨ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯍꯟꯕ ꯍꯦꯜꯂꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯦꯛꯁꯄꯣꯖꯔ ꯌꯥꯝ ꯄꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯝ ꯐꯩ ꯑꯗꯨꯝ ꯈꯪꯗꯕ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯐ꯭ꯔꯤ ꯃꯇꯝ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯗꯨꯝ ꯇꯥꯛꯄꯤꯒꯦ ꯈꯣꯠꯄꯤꯒꯦ ꯑꯗꯨꯝ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯗꯕ ꯌꯥꯎꯔꯀꯥꯟꯗ ꯑꯗꯨꯝ ꯍꯪꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ
ꯌꯨꯝ ꯀꯗꯥꯏꯗꯒꯤꯅꯣ ꯌꯨꯝꯁꯦ ꯀꯣꯛꯇꯥꯗꯒꯤꯅꯦ ꯀꯣꯛꯇꯥꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯠꯇꯦ ꯂꯩꯕꯗꯤ ꯍꯞꯇꯥꯗ ꯂꯩ ꯇꯤꯖꯤꯗ ꯇꯝꯕ ꯄꯥꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ ꯀꯣꯛꯇꯥꯒꯤ ꯑꯅꯛꯄꯗ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯂꯩ ꯃꯣꯏꯔꯥꯡ ꯃꯜꯇꯤꯄꯔꯄꯁ ꯂꯩꯔꯤ ꯕꯤꯁꯦꯝꯄꯨꯔꯒꯤ ꯂꯩꯔꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯃꯌꯥꯗ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯈꯟꯗꯕꯤꯗ ꯇꯤꯖꯤ ꯈꯜꯂꯤꯁꯦ ꯀꯔꯤ ꯇꯤꯖꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯗꯨꯝ 9, 10 ꯀꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯇꯤꯖꯤꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯑꯩꯈꯣꯏ ꯗꯗꯥꯁꯤꯡꯅꯁꯨ ꯍꯥꯏꯕ ꯑꯗꯨꯒ ꯇꯤꯖꯤꯁꯦ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨ ꯇꯝꯃꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯝꯃꯛꯄ ꯁ꯭ꯀꯨꯜꯗꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯣꯏꯕꯒꯤ ꯁꯤꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯣ ꯁꯤ ꯁꯔꯀꯥꯔ ꯁ꯭ꯀꯨꯜ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕꯁꯨ ꯐꯖꯅ ꯇꯧꯕꯤꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯎꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯑꯣꯡꯗ ꯐꯖꯅ ꯇꯧꯕꯤꯔꯦꯗꯅ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯨ ꯐꯖꯅ ꯍꯥꯏꯗꯤ ꯑꯣꯖꯥꯈꯩꯅ ꯀꯩꯝꯇ ꯒꯦꯞ ꯄꯤꯕꯤꯗꯕꯤꯗ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯄꯦꯔꯦꯠꯀꯨꯝꯕ ꯍꯥꯡꯍꯟꯗꯕꯤꯗ ꯐꯖꯅ ꯑꯗꯨꯝ ꯇꯥꯛꯄꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗꯁꯨ ꯁꯥꯇ꯭ꯔꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯔꯨꯝ ꯑꯃꯗ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯥꯇ꯭ꯔ ꯌꯥꯝꯕꯅꯤꯅ ꯑꯣꯖꯥꯉꯩꯗ ꯀꯩ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟ ꯇꯤꯆꯔꯒꯤ ꯔꯦꯁꯤꯌꯣꯁꯦ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦꯕ ꯍꯥꯏꯗꯤ ꯇꯤꯆꯔ ꯑꯃꯅ ꯄꯥꯟꯅꯕ ꯌꯥꯕ ꯁ꯭ꯇꯨꯗꯦꯟꯁꯦ ꯑꯣꯟꯂꯤ 40 ꯕꯤꯂꯣ 40ꯅꯦꯕ ꯑꯗꯣ ꯁꯤꯗꯩꯗꯤ 100 ꯑꯕꯞꯇ ꯐꯝꯃꯦꯗꯅꯀꯣ ꯑꯩ ꯀ꯭ꯂꯥꯁꯁꯤꯗꯗꯤ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯁꯝꯃꯔ ꯇꯥꯏꯝꯅꯤꯅ ꯅꯨꯡꯁꯥ ꯁꯥꯕ ꯑꯗꯒꯤ ꯂꯥꯡꯈꯠꯂꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯃꯌꯥꯝ ꯐꯦꯁ ꯇꯧꯔꯦ ꯌꯥꯔꯁꯨ ꯈꯣꯟꯗꯤ ꯍꯧꯗ ꯌꯥꯔꯝꯃꯔꯣꯏ ꯁꯤꯗꯤ ꯍꯣꯏ ꯑꯗꯨ ꯍꯧꯗ ꯌꯥꯗ꯭ꯔꯦ ꯌꯨꯝꯗꯒ ꯆꯠꯄꯗꯗꯤ ꯁꯤꯒꯤ ꯍꯦꯕꯤꯠꯇꯣ ꯂꯩꯇꯥꯔꯗꯤ ꯏꯁꯧ ꯂꯥꯡꯉꯦꯅ ꯍꯥꯏꯅꯔꯝꯃꯦ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯃꯅꯤꯡꯗ ꯐꯝꯕ ꯀꯥꯡꯕꯨꯗꯤ ꯔꯣꯇꯦꯁꯟ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯔꯣꯇꯦꯁꯟ ꯑꯗꯨꯝ ꯁꯤ ꯐꯥꯔꯁ ꯕꯦꯟꯁ ꯐꯝꯕꯁꯤꯅ ꯑꯃꯨꯛ ꯂꯥꯁꯇ ꯆꯠꯈ꯭ꯔꯅꯤꯀꯣ ꯑꯗꯨꯒ ꯃꯣꯏ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯔꯣꯇꯦꯁꯟ ꯇꯧꯋꯦ ꯑꯗꯨꯕꯨ ꯁꯤ ꯃꯅꯤꯡꯗ ꯐꯝꯕꯁꯦ ꯁꯤ ꯃꯃꯥꯡꯗ ꯇꯥꯛꯏꯁꯦ ꯐꯖꯅ ꯎꯕ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯉꯝꯃꯦ ꯎꯕꯗꯤ ꯉꯝꯃꯦꯕꯀꯣ ꯇꯥꯕꯗꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯇꯥꯏ ꯀꯟꯅ ꯉꯁꯥꯏ ꯁ꯭ꯄꯤꯀꯔ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯇꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯃꯨꯛꯃꯨꯛꯇꯤ ꯇꯥꯗꯕ ꯌꯥꯎꯋꯦ ꯀꯔꯤ ꯒꯃꯦꯟꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯦ ꯅꯣꯏꯁꯦ ꯒꯃꯦꯟꯗ ꯅꯣꯏꯁꯦ ꯔꯨꯝ ꯃꯁꯤꯡ ꯍꯦꯟꯒꯠꯍꯜꯂꯒ ꯁꯦꯛꯁꯟꯒꯨꯝꯕ ꯈꯥꯏꯗꯣꯛꯍꯟꯅꯤꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯀꯩꯝꯇ ꯈꯟꯗꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯇꯥꯏꯌꯦ ꯉꯥꯡꯕꯗꯣ ꯇꯥꯏꯌꯦꯕ ꯑꯣꯖꯥꯅ ꯇꯥꯛꯄꯗꯣ ꯍꯣꯝ ꯁꯥꯏꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯅꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯒꯤꯁꯨ ꯑꯣꯖꯥꯁꯤꯡꯒ ꯎꯅꯔꯀꯥꯟꯗ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯕ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯁꯥꯖꯒꯦ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀꯟꯅ ꯇꯧꯕ ꯇꯥꯏꯃꯤꯡ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯦ ꯍꯣꯏ ꯑꯩꯈꯣꯏ 12ꯀꯤꯗꯤ ꯈꯔ ꯍꯧꯔꯦ ꯈꯔꯁꯨ ꯂꯣꯏꯗ꯭ꯔꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯈꯣꯠꯄ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕ 12ꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯅ ꯆꯪꯉꯤꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦꯀꯣ 11ꯒꯤꯗꯤ ꯍꯧꯗ꯭ꯔꯤ 11ꯒꯤꯗꯤ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯐꯥꯔꯁ ꯇꯔꯝ ꯄꯩꯈꯥꯁꯦ ꯂꯣꯏꯔꯒ ꯁꯦꯞꯇꯦꯝꯕꯔ ꯁꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯧꯔꯅꯤ ꯑꯣꯖꯥ ꯀꯌꯥ ꯂꯩ ꯗꯤꯄꯥꯔꯠꯃꯦꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯖꯥ 10 ꯂꯩꯖꯩ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯕꯖꯦꯛꯁꯤꯗꯤ ꯕꯣꯠ ꯑꯥꯔꯠꯁ ꯑꯦꯟ ꯁꯥꯏꯟꯁꯅ ꯂꯧꯕꯅꯤꯅ ꯑꯗꯨꯒ ꯇꯤꯖꯤꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯁꯥꯇ꯭ꯔꯁꯨ ꯌꯥꯝ ꯌꯥꯝꯕꯅꯤꯅ ꯁꯦꯛꯁꯟꯁꯦ ꯄꯨꯟꯁꯤꯟꯕ ꯌꯥꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯌꯥꯝ ꯌꯥꯝꯃꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯁꯥꯏꯟꯁ ꯑꯥꯔꯠꯁꯀꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯁꯦꯛꯁꯟ ꯑꯃꯗ ꯃꯤ 100 out of 100ꯁꯤꯗ ꯑꯗꯨꯝ 70-80ꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯋꯤ ꯑꯉꯥꯡꯈꯩꯁꯤꯀꯣ ꯑꯗꯨꯅꯤꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯖꯥ 10 ꯂꯩꯖꯩ ꯑꯗꯨꯅ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯁ꯭ꯃꯨꯠ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯆꯠꯊꯖꯔꯤ ꯋꯥꯏꯈꯣꯡꯗꯒꯤ ꯑꯅꯛꯄꯗ ꯂꯥꯡꯃꯩꯗꯣꯡꯗ ꯂꯩꯔꯤ ꯀꯛꯆꯤꯡꯗ ꯂꯩꯔꯤ ꯑꯗꯨꯒꯨꯝꯕꯗ ꯈꯟꯗꯕꯤꯗ ꯇꯤꯖꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯜꯂꯛꯈꯤꯁꯦ ꯇꯤꯖꯤ ꯄꯥꯝꯕꯁꯦ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯄꯥꯝꯃꯛꯈꯤꯕ ꯅꯨꯄꯤ ꯉꯥꯛꯇꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯁꯨꯝ ꯑꯥꯗ ꯇꯝꯕꯗꯨꯗꯩ ꯁꯤꯗꯅ ꯍꯦꯟꯅꯁꯨ ꯐꯕ ꯍꯦꯜꯂꯦꯅ ꯁꯨꯝ ꯈꯟꯖꯕ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝ ꯐꯪꯕ ꯑꯗꯩ ꯀꯔꯤ ꯐꯦꯁꯤꯂꯤꯇꯤ ꯐꯪꯒꯦ ꯀꯩ ꯍꯥꯏꯅꯤ ꯑꯇꯩ ꯑꯇꯩꯁꯨ ꯑꯗꯨꯝ ꯑꯇꯩ ꯁ꯭ꯀꯨꯜꯗ ꯐꯪꯗꯕ ꯃꯌꯥꯝ ꯐꯪꯉꯦꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯕꯁꯦ ꯑꯗꯨꯝ ꯑꯔꯥꯎꯟ 20 to 25 ꯁ꯭ꯇꯨꯗꯦꯟꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯩꯀꯣ ꯑꯗꯨꯅ ꯑꯅꯝꯕꯁꯤꯅ ꯑꯩꯈꯣꯏꯅ 11-12ꯇꯗꯤ ꯀꯩꯅꯣꯒꯤ ꯐꯨꯗ ꯂꯦꯕ ꯑꯣꯏꯅ ꯑꯗꯨꯝ ꯑꯅꯝꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯅ ꯋꯥꯏꯠ ꯕꯣꯔꯗꯇ ꯅꯍꯥꯟꯁꯤ ꯍꯟꯗꯛ ꯀ꯭ꯂꯥꯁ 12ꯀꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯅ ꯐꯨꯗ ꯄ꯭रिꯄꯔꯦꯁꯟ ꯇꯧꯈꯤꯕꯒꯤ ꯀꯩꯅꯣꯁꯤꯡꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯀꯤꯡ ꯇꯦꯕꯜꯁꯤꯁꯨ ꯋꯥꯔꯀꯤꯡ ꯇꯦꯕꯜ ꯇꯣꯉꯥꯟꯅ ꯂꯩꯔꯗꯤ ꯐꯗꯧꯅꯦ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯖꯗ꯭ꯔꯦꯀꯣ ꯑꯁꯤꯒꯨꯝꯕ ꯃꯄꯨꯡ ꯑꯣꯏꯅ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯗꯗꯤ ꯈꯔ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯄꯨꯡ ꯑꯣꯏꯅ ꯇꯤꯖꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯦ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯣꯗꯦꯜ ꯑꯣꯏꯕ ꯁ꯭ꯀꯨꯜ ꯑꯃꯅꯤ ꯑꯗꯨ ꯃꯣꯗꯦꯜ ꯑꯣꯏꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯐꯥꯎꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯇꯤꯛ ꯆꯥꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯁꯤꯡꯗꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯗꯒꯦꯁꯦ ꯋꯥꯍꯪ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯒꯨꯝꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯑꯃꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯇꯥꯕꯒꯤ ꯃꯃꯤꯗꯣ ꯑꯃ ꯎꯕ ꯐꯪꯉꯤ
ꯑꯣꯖꯥ ꯃꯤꯡ ꯀꯩ ꯀꯧꯒꯦꯗ ꯑꯩꯅ TS Sanu Maryland Economics Department ꯒꯤꯅꯤ ꯏꯀꯣꯅꯣꯃꯤꯛꯁꯀꯤꯁꯨ ꯑꯣꯖꯥ ꯀꯌꯥꯃꯨꯛ ꯂꯩꯒꯦ Economics Department ꯒꯤꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ regular lecture ꯗ 3 ꯑꯗꯨꯒ utilize ꯑꯅꯤ ꯑꯃꯒ ꯂꯩꯀꯣ graduate teacher ꯗꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯪꯉꯤꯕ class allotment ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ arts ꯗ 12 hours ꯑꯗꯒꯤꯗꯤ 11 hours ꯁꯦ ꯑꯁꯤ ꯂꯩꯔꯒ 12 commerce 11 commerce class ꯗꯤ 3 ꯑꯣꯏꯔꯦꯗꯅ ꯑꯗꯨꯏ ꯃꯊꯛꯇ 11 ꯒ 12 ꯒ arts ꯒꯁꯤꯗꯤ section ABCD ꯂꯩꯌꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤ ꯈꯔ ꯑꯗꯨꯝ short ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯌꯨꯇꯤꯂꯥꯏꯁꯀꯤ ꯑꯗꯒꯤ ꯀꯩꯀꯩ ꯂꯥꯛꯄꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯃꯣꯏ ꯑꯗꯩ ꯃꯣꯏꯗꯤ ꯃꯦꯇꯔꯅꯤꯇꯤ ꯂꯤꯐꯇꯤ ꯄꯤꯗꯦ ꯍꯥꯏꯔꯒꯁꯨ ꯃꯤꯒꯤ ꯀꯟꯗꯤꯁꯅꯦꯜꯂꯤ ꯂꯧꯗ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯔꯒ ꯑꯔꯩꯕ ꯑꯩꯈꯣꯏꯉꯩꯅ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯋꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯖꯥ ꯑꯃꯅ ꯄꯤꯔꯣꯠ ꯀꯌꯥꯃꯨꯛ ꯆꯪꯉꯤ ꯄꯦꯔꯣꯠꯁꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯂꯣꯏꯅ ꯌꯦꯟꯊꯣꯛꯅꯕ ꯃꯇꯝꯗ ꯄꯨꯂꯞꯁꯦ ꯃꯦꯛꯁꯤꯃꯝꯗ ꯑꯗꯨꯝ 3-4 ꯁꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯆꯪꯉꯕꯅꯤ ꯁꯦꯛꯁꯟ ꯃꯌꯥꯝꯁꯤꯒꯤ ꯄꯨꯜꯂꯒꯗꯤ ꯑꯗꯒꯤ ꯁꯝꯇꯥꯏꯝꯁ ꯁ꯭ꯇꯨꯗꯦꯟꯠꯁꯤꯅ ꯌꯥꯝ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇꯅ ꯀꯝꯕꯥꯏꯟ ꯇꯧꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗ ꯀꯃꯔꯁꯀꯤꯗꯤ ꯑꯗꯨꯝ ꯃꯣꯏꯒꯤꯗꯤ ꯀꯝꯕꯥꯏꯟ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯦ ꯀꯃꯔꯁꯁꯦ 130 ꯃꯨꯛꯁꯦ ꯁꯦꯛꯁꯟ ꯑꯃꯒ ꯑꯣꯏꯔ ꯑꯗꯨꯝ ꯐꯝꯗꯣꯏꯅꯦ ꯑꯗꯨꯏꯗꯨꯅ ꯃꯣꯏꯗꯅ ꯑꯃꯨꯛ ꯀꯃꯔꯁꯇꯅ ꯑꯃꯨꯛ ꯋꯤꯛ ꯑꯃꯗꯀꯣ 12ꯀꯤꯁꯨ 11ꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗꯤ ꯏꯀꯣꯅꯣꯃꯤꯛꯁꯦ ꯑꯅꯤꯔꯛꯀ ꯊꯣꯛꯆꯜꯂꯦꯕ ꯋꯤꯛ ꯑꯃꯗ 3 daysꯀꯨꯝꯕꯀꯣ 3 daysꯀꯨꯝꯕ ꯑꯅꯤꯔꯛꯀꯨꯝꯕ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯗꯨꯝ ꯔꯤꯄꯤꯠ ꯇꯧꯔ ꯆꯪꯕ ꯑꯗꯒꯤ ꯑꯥꯔꯠꯁꯀꯤꯅ ꯁꯦꯛꯁꯟ ꯃꯌꯥꯝꯁꯦ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯆꯪꯕ ꯑꯥꯔꯠꯁꯀꯤꯗꯤ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯍꯟꯗꯛ ꯈꯔꯕꯨꯗꯤ ꯍꯟꯊꯔꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯤꯌꯔꯂꯤ 100 ꯑꯗꯨꯋꯥꯏꯗꯪ ꯂꯩꯔꯦꯀꯣ ꯃꯃꯥꯡꯗꯗꯤ ꯍꯥꯏꯗꯤ ꯁꯦꯛꯁꯟ ABCD ꯄꯨꯜꯂꯒꯅꯤ ꯑꯗꯨꯏꯗꯨꯅ ꯍꯟꯊꯔꯤꯕꯩ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯟꯊꯕꯩ ꯃꯔꯝꯁꯦ ꯀꯔꯤ ꯃꯣꯏ ꯁꯕꯖꯦꯛꯅꯦ ꯑꯅꯧꯕ ꯁꯕꯖꯦꯛ ꯂꯥꯛꯑꯦ ꯁꯣꯁꯤꯌꯣꯂꯣꯖꯤꯅ ꯁꯣꯁꯤꯌꯣꯂꯣꯖꯤꯁꯦ ꯂꯥꯛꯄꯗꯒꯤ ꯑꯍꯥꯟꯕꯗꯗꯤ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁꯦ ꯃꯣꯔ ꯗꯦꯟ 200-300 ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯁꯣꯁꯤꯌꯣꯂꯣꯖꯤꯁꯦ ꯂꯥꯛꯄꯗꯩꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯈꯔ ꯏꯖꯤ ꯑꯣꯏꯕ ꯃꯉꯣꯟꯗ ꯄꯥꯔꯒ ꯅꯨꯡꯉꯥꯏꯕ ꯊꯤꯕꯅꯅꯤ ꯈꯪꯗꯦꯀꯣ ꯁꯣꯁꯤꯌꯣꯂꯣꯖꯤꯗ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯉꯥꯡꯁꯦ ꯃꯣꯏ ꯁꯣꯁꯤꯌꯣꯂꯣꯖꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯁ꯭ꯇꯨꯗꯦꯟꯠꯗꯣ ꯀꯩꯒꯨꯝꯕ ꯑꯣꯖꯥ ꯍꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯔꯤꯒꯨꯂꯔ ꯂꯦꯛꯆꯔꯁꯦ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯦꯟꯊꯣꯛ ꯃꯦꯟꯁꯤꯟ ꯇꯧꯕꯗ ꯈꯔꯕꯨꯗꯤ ꯋꯥꯠꯂꯦ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨꯝ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯑꯇꯣꯞꯄꯗꯒꯤꯀꯣ ꯑꯍꯦꯟꯕ ꯁ꯭ꯀꯨꯜ ꯁ꯭ꯇꯨꯗꯦꯟꯠ ꯂꯩꯇꯕ ꯌꯥꯝ ꯂꯩꯇ꯭ꯔꯥ ꯃꯣꯏꯗꯒꯤ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯁꯨ ꯑꯗꯨꯝ ꯋꯦꯜꯀꯝ ꯇꯧꯋꯦꯅ ꯍꯥꯏꯖꯅꯤꯡꯉꯦ ꯃꯐꯝ ꯑꯣꯏꯅ ꯑꯩꯈꯣꯏ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯁꯕꯖꯦꯛꯁꯦ ꯁꯤꯒꯤ ꯑꯣꯏꯅ ꯑꯣꯖꯥ ꯀꯌꯥ ꯂꯩ ꯍꯧꯖꯤꯛ ꯑꯣꯖꯥ 3ꯅꯤ ꯃꯐꯝ ꯑꯣꯏꯅ ꯁꯤꯒꯤ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯁꯇꯦꯝꯕꯨꯗꯤ ꯃꯌꯥꯝ ꯂꯩꯕ ꯎꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯋꯥꯠ ꯑꯄꯥ ꯑꯇꯩ ꯀꯩ ꯂꯩ ꯃꯍꯩꯔꯣꯏ ꯃꯁꯤꯡꯁꯤꯒ ꯂꯩꯔꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝꯁꯤꯒ ꯆꯥꯟꯅꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯕꯨꯗꯤ ꯈꯔ ꯋꯥꯠꯂꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯀ꯭ꯋꯤꯞꯃꯦꯟꯗꯨꯗꯩꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤ ꯈꯔ ꯃꯁꯤꯡ ꯋꯥꯠꯂꯦꯕ ꯀꯩꯅꯣꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯤꯡꯁꯤ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯔꯕ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯁꯇꯦꯝ ꯉꯥꯛꯇ ꯑꯣꯏꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯈꯔ ꯑꯅꯧꯕ ꯑꯣꯏꯕ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯔꯕ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯃꯦꯆꯤꯟꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯑꯉꯥꯡꯁꯤꯡꯉꯩꯅ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯅ ꯈꯔꯗꯤ ꯃꯈꯣꯏꯅ ꯁꯔꯀꯥꯔꯗ ꯈꯔꯕꯨꯗꯤ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯊ꯭ꯔꯨꯗ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨꯕꯨꯗꯤ ꯂꯩ ꯁꯥꯇ꯭ꯔꯁꯦ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯂꯧꯕ ꯁꯥꯇ꯭ꯔꯁꯦ ꯀꯌꯥꯝ ꯂꯩ ꯀꯝꯄ꯭ꯌꯨꯇꯔ ꯂꯧꯕ ꯁꯥꯇ꯭ꯔꯁꯦ 11ꯗ ꯍꯟꯗꯛꯀꯤ ꯅꯧꯅ ꯂꯧꯔꯤꯁꯤ ꯔꯥꯎꯟ ꯑꯕꯥꯎꯠ 50ꯒ 4-5 ꯀꯨꯝꯕ ꯂꯧꯋꯦ ꯑꯗꯒꯤ 12ꯇꯁꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯁꯥꯇ꯭ꯔ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯁꯥꯇ꯭ꯔ ꯃꯁꯤꯡꯁꯤꯒ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯒ ꯆꯥꯟꯅꯗ꯭ꯔꯕꯅꯤꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕꯗ ꯕꯦꯁꯁꯤ 2ꯒꯨꯝꯕꯊꯣꯛꯑꯦꯕ ꯕꯦꯁ 2-3ꯒꯨꯝꯕ ꯀꯩꯅꯣꯗ ꯀꯝꯄ꯭ꯌꯨꯇꯔꯁꯤ one computer one student ꯑꯣꯏꯒꯗꯕꯗꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯗ ꯑꯉꯥꯡ 2 ꯑꯗꯨꯝ ꯊꯥꯖꯤꯜꯂꯦꯕ ꯑꯗꯨꯅ ꯁꯤꯁꯇꯦꯝꯗꯤ ꯑꯗꯨꯝ ꯈꯔ ꯋꯥꯠꯂꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯑꯩꯈꯣꯏ ITꯒꯤ ꯑꯦꯖꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯣꯡꯂꯛꯏꯕ ꯃꯥꯂꯦꯝꯒꯤ ꯑꯑꯣꯟꯕꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯁꯤꯁꯨ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯄꯒꯤ ꯑꯗꯨꯒꯨꯝꯕ ꯇꯉꯥꯏꯐꯗꯕ ꯑꯗꯨꯃꯗꯤ ꯂꯩꯔꯤ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯏꯚꯟ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗꯐꯥꯎꯗ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁ ꯐꯦꯁꯤꯂꯤꯇꯤ ꯐꯪꯕ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ TGꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁ ꯐꯦꯁꯤꯂꯤꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯁꯦ ꯂꯩꯇꯦ ꯑꯗꯨꯅ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁꯀꯨꯝꯕ ꯑꯗꯨꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯈꯔ ꯐꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝꯁꯤꯒꯀꯣ ꯍꯥꯏꯗꯤ ꯂꯣꯏ ꯇꯦꯛꯅꯣꯂꯣꯖꯤꯀꯦꯜꯂꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕꯅꯤꯅ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁ ꯄ꯭ꯔꯣꯖꯦꯛꯇꯔ ꯁꯨꯝꯕꯁꯤꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯉꯥꯡꯗ ꯍꯦꯟꯅ ꯐꯪꯍꯟꯅꯤꯡꯉꯦ
ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯧꯒꯦ ꯍꯧꯖꯤꯛꯁꯦ ꯄꯦꯔꯣꯠ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯀꯌꯥ ꯁꯨꯕ 5th period ꯑꯣꯏꯗꯣꯏꯕ ꯑꯣꯖꯥ ꯆꯪꯉꯛꯇ꯭ꯔꯤꯀꯣ ꯑꯣꯖꯥ ꯆꯪꯉꯛꯑꯅꯤ ꯑꯗꯨꯝ ꯍꯥꯟꯅ ꯁꯤ ꯀ꯭ꯂꯥꯁ 11 ꯑꯣꯏꯗꯣꯏ 12 ꯑꯣꯏꯗꯣꯏ 12 ꯑꯣꯏꯗꯣꯏꯅꯦ 10 ꯕꯨꯛꯁꯦ ꯀꯔꯤ ꯁ꯭ꯀꯨꯜ ꯇꯝꯃꯒꯦ ꯅꯤꯔꯃꯂꯥꯕꯥꯁꯇ ꯇꯝꯖꯩ ꯅꯤꯔꯃꯂꯥꯕꯥꯁꯇ ꯇꯝꯃꯛꯄꯒ TGꯗ ꯇꯝꯃꯛꯄꯒ ꯀꯔꯤ ꯈꯦꯠꯅꯕꯁꯤꯡ ꯎꯕ ꯐꯪꯉꯤ ꯈꯦꯠꯅꯕꯁꯦ NBSꯇꯗꯤꯀꯣ 1ꯗꯩ 10 ꯕꯨꯛꯁꯦ ꯌꯥꯝꯅ Good afternoon, sir. NBSꯇꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯦꯛꯁꯤꯁꯨ ꯑꯣꯖꯥꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯄꯥꯟꯊꯣꯛꯍꯟꯗꯕ ꯈꯣꯠꯍꯟꯗꯕꯒꯨꯝꯕ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯁꯤꯁꯨ ꯇꯥꯛꯄꯁꯦ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯐꯖꯅ ꯇꯥꯛꯄꯤꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ TGꯅ ꯀꯣꯟꯁꯦꯞꯁꯦ ꯃꯃꯨꯠ ꯇꯥꯅ ꯇꯥꯛꯄꯗꯤ ꯈꯔ ꯇꯧꯋꯦ ꯅꯤꯔꯃꯂꯥꯁꯤꯗꯕꯩ ꯋꯥ ꯅꯠꯆꯗꯕ ꯑꯗꯣ TGꯁꯤꯅ ꯑꯗꯨꯝ ꯈꯔ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯌꯥꯝ ꯄꯤꯌꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯅꯤꯃꯛꯇꯤ ꯅꯨꯡꯉꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯥꯏꯛ ꯁꯥꯇ꯭ꯔꯤꯁꯤꯡꯅ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯦ ꯁꯤ ꯇꯝꯕ ꯇꯥꯟꯅꯔꯤꯁꯦ ꯁꯤ ꯀꯔꯤꯒꯤ ꯃꯥꯜꯂꯦ ꯑꯣꯖꯥꯁꯤꯡꯒꯤ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯣꯖꯥꯁꯤꯡ ꯐꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯍꯥꯏꯗꯤ ꯑꯣꯖꯥꯁꯤꯡ ꯇꯥꯛꯄ ꯈꯣꯠꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ TGꯁꯦ ꯐꯩꯌꯦꯅ ꯍꯥꯏꯕꯗꯒꯤ ꯐꯕꯁꯤꯗ ꯇꯝꯅꯤꯡꯗꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯐꯔꯝꯃꯕ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯕ ꯆꯨꯝꯃꯝꯃꯦ ꯐꯔꯝꯃꯦ TGꯒꯤꯁꯤꯗꯅ ꯌꯥꯝꯅ ꯍꯦꯟꯅ ꯑꯣꯖꯥꯁꯤꯡꯒ ꯀꯔꯦꯁꯄꯣꯟꯗꯤꯡ ꯂꯩꯅꯩꯌꯦꯕꯀꯣ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯁꯦ ꯑꯗꯨꯒ ꯏꯟꯇꯔꯦꯛꯁꯟ ꯄꯤꯕꯁꯨ ꯌꯥꯝ ꯍꯦꯜꯂꯦ ꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤꯅ ꯑꯣꯏ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯕ꯭ꯂꯦꯛꯕꯣꯔꯗꯀꯤ ꯏꯄꯤꯁꯣꯗ ꯑꯁꯤꯗ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥꯒꯤ ꯁ꯭ꯇꯔꯦꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯩꯔꯤꯕ ꯑꯣꯖꯥꯒꯤ ꯁ꯭ꯇꯔꯦꯡ ꯑꯗꯨꯒ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯂꯩꯕ ꯑꯣꯖꯥꯒꯤ ꯁ꯭ꯇꯔꯦꯡꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯨꯟꯅ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛꯅ ꯀꯔꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯂꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯤꯌꯥꯝꯅ ꯉꯥꯏꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯂꯤꯂꯤ ꯁꯟꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯏꯁꯥ ꯏꯂꯥꯡꯕ ꯃꯆꯨ